Stingy Pension Scheme gi sent from Directorate of Information and Public Relation Lana season of Laite DIPR bu Huran Batahan Ganu Aina IPI Minister TS Bishorjina Fongtokre. Imphal International Airport Complex Manungda Nauna Sagat Liba EM Building Ningkaibada Sin Minipan Soktuna Laikat Nakre Pauloba Changluba Paumi Singh Pauloba Yaroi Haidana Timba Pirakre. Semester exam mayada khangogdana ozamari transfer tawkibagi mayokta Oriental College ki mahiroi singna Imphal Jiribam lambi thingduna kongjing chansing skre. Tarasuba World Bamboo Day gi thoram pangthokre wana piriba kanaba sing ningthina seasonaduna lamdamasigi semitlon fagatna bahotna minasi haina MPRK Ranjan Abdul Tarakli. Amasung Myanmar da ki pusilakpa Malem ki kaichel da lupa koti kontragani thoirong gi mama loigadaba WY tablet sing narcotics and affairs the border na pagat lungam krai. Mayam bukrum zere domyang Bruce Impact News ni Prime Time Manipuri News Bulletin dai kaidem jentezin hauja pungja se fob gi merba pauksing mayam da pizari. Directorate of Information and Public Relation DIPR bu Huran Batahan Ganu Sel Lana Season Agadaba Laite Haina IPR Minister TS Bishorjina Fongtokre. BJP na luchingba anoba laingak lakpadagi Department asigi lupa ama fauba Lana Season Akiba Laite Vigilance Tanatana CBI da Tizin Hanbada Jingnaba Laite Hairi. Department asigi makada piba paumi singi pension scheme gi matangda ngarang local pauche kharada fonglokiba wafamadugi paukum piraduna minister na hai Englishing chamapal gamar futaraga tarukta haudokiba pension scheme asi Englishing aniga subna amadagi hauraga ngasi fawuda punna lupa lak nifuga manga lising kutraga humdoiga chamaga nifuga matho expenditure taukre lupa lak traga nithoina current balance da lairi haiki Secretary ta Labor Minister ke Office Chamber da pangtokpa paumi singa unabam da Minister Bishojit na hai Englishing chamapal gamar futaraga mapan gi January amada subna gi lupa lising taraga mangaga chahunga marfuga tarukna pension scheme asigi opening balance oiki Englishing aniga subna amagi October tara da Kishan Vikas Bhatra scheme gi makhada post office ta lupa lakh tara fixed deposit oina thamki pension scheme asigi dama corpus fund thamki haibadi langani hairi Paumi Singi Damakta Tamliba Selesi Department Asokpa Yade scheme asigi matangda akupa marol khangingba leirabasu departmental laktuna tanabagi mahutta miyam tinba thoram amada fongdokiba laibak thibani hen akupa marol gidama kupna thizelakpada taramna oi tawutabu department asi miyam na lan uhannaba hotnaraklabadi lemna leithokloi haina mahakna makataki When a ship pulley, one other Mayam Punamaki, press Punukshi Baduga, Mayam get the Makta, service, some of the Katu again, Changjari, which in the house, in the Tamu port, Masikun Shopia, and Tese, which up Chana Kanje, Masiposi. I don't give Mataka Kunakari Hena, Abhava Togudra, Habuzi Wakanda, Lako, Posamanum. I don't know, say that the Gakui, Lady Bopelian Siga, La Ihaba Posaduga, going a Sisatli Siga, a Quagi, Lady Posa, Loina Teli, Wagani, I don't know, Lady Wa, Aquina, I appeal Dogari, Madudi, Walking Journals, Unengi, Ladiba Amju, Hajab. Masi puna maksingda ekoi madudi karino da ekoi machine laribu department si pikna phaminare harkanda masi kari lege haibadu khangbir harkanda any kind of the vigilance to bigera any kind of the CBI thousand bigera adu yagani aduna authenticate oidaba ekoi report ki basis da aduna habira kanda ekoi lebak myam da ekoi lan ekoi department si one body minister in charge mu oina madudi ai tumina letho OSD ai achengba achet pa phomne masi Imphal International Airport Complex manungda nauna sagaliba EM building ngasi khangogdana ningkhairakpadagi sinmi nipan soktuna laikatna kre thogdok changluba Paumi Singh Airport Director na changhalakidre masigi mathakta CISF ni haizaba mioi amana mapandagi video coverage tawbadasu athingba pirakki hairi thogdodagi matangda Impact News na fangba pawda ngasi numidang wairam pung 3 rom tabada nauna sagaliba EM building adugi sad haibagi thabak loisilakpada sad hairiba saruk adu pulap ningkhairakibani hairi Sad haibagi saruk adu kintarakpagi thogdokta mafam aduda thabak suba sinmi yauna mioi nipan asokapan nangki hairi thogdoduda asokapan nanglabasing Rims Hospital da pokatuna laikatnakre building ningkhairak phamda makhatana mi asokapan sing leiribra haina Manipur Police amsung Manipur Fire Service ki team na changsinduna yengsinki makhatana asokapan leibagi paw hoje fawbigi oina leitri
Imphal West ki Langjing achobada Khelo India gi Makhada Water Resource Department gi Quality Control and Monitoring Division na Implementing Agency oiduna sagatliba football gi artificial turf ground gi hauzik oiriba fibam Chief Minister Nongthomam Biren Hakthengna na chatuna yengsinkre. Chief Minister gi khongchat aduda Youth Affairs and Sports ki Minister Let Pau Haukip yauna moroiba mioi kyasu sarugyaki. Ngasi khongchat aduga mari leinana Chief Minister na phongdorkibada hauzik semgatliba ground asi chahi asigi December fawbada loishina ba hotnaragani masigi mathakta chingi district sing desu sports ground kharasu semgot lagani hairi loinana Kumalampa ki raw ground da FIFA gi sentang makhada semgot liba artificial turf ground gi sembal loidan leiriba gallery su atu matamda loishilagani haina phongdokhi aduga astroturf ki si huji Kumalampa ki mamangi raw ground ki da leiri dune sine ai khoina ground mari manga ma so kai proposal tori aduga moirang side lom da su darkar lei aban even chingi area khada je koi khana bado raw ground gi si kano ta woni ta seng na har ga de hanagi asisu thema ga ne khoin dawri se hanagi Manipur Development Society na tawram basi financial flow si men manam taram da aduna bu case lokol ga huji lei ne du lotion da ba yada bina koi remaining part balance part to adu ga di lotion na ba ne khoina khona na asisu yaringe khoi yengani khara thunu lotion na ba haidare ne ko Amaramda Senapati District ki Maumaram Subdivision ki Manung Chanba Makhan Kuman Kulda Sakangdaba Singna Yum Mai Thadok Lambadagi Matang da Paumi Singh Hangkiba Wahangi Paukumda Chief Minister na hai Laibak Thiba Makhan Kuman Kulgi Thogdoga Sigi Matang da Lainga ki Maikai dagi Chenaba Miyoi Singh Fanaba Thabak Paikat Pahore Makhatana Pamdaba Thogdok Singh Thoktanaba Mafam Aduda Ahenba Security Force Singh Thamjin Kre Loinana Thang Zamadi Nomaizing Numitki Numidang da Pangthokpa Imphal Evening Lepliba Sisu Atuba Matamda Konung Mamang da Oina Mafam Hangduna Pangthoknaba Thaurang Loire Haiki Makhan gi da tongnari ba marang gi yum khramai thai kholi ne tongnari jam lai buktim ne du ngarang dagi deputy commissioner kari SP ada loina station to rag lai moi marang gi rally jakani khokani to na rally nu chalan ganu aduga kari gino makhan gi kangbu su police station mari laina ba du sen ba mi sing du phana ba to gudabni phal evening hudok ki bijme am ju hena kang kaishunate madai da yam na mi se kanar ne haben da khoi Manipur da night life play rum da insurgency gi problems na kari na kaina to kan da loina pung manga taruk dagi thong lo na bi Madu evening live am kang night live am ko khongdo kena launch to giben yamna mapung bana mai pang na pang thom bani adu hujik se khoi num khali jaga du koi konung mamang ge dom da kitang space free leba adu gi ade film go su ji Sunday Saturday film su ka pedna adum gi site to da khongtu oga prajana pamba varieties amakak da uksra na khoi kanna di kok thadari Nakalamrom da Kumalampang Man Stadium gi football stadium amasung hockey stadium da Philips company na lupa kwati kuntra ga mga rom changna floodlight yungnaba sengwat sagat liba mafam singsu Chief Minister na yengsin ki Youth Affairs and Sports Minister Let Pau Haukip yaungna chat kiba yengsin khongchat aduga mari leina na Chief Minister na hai hauzik sengwat liba floodlight asi chahiya sigi December faub gi manung da loisina ba hotna gani haina thazaba piki karigumba floodlight asi na loisilaklabadi lamdam asigi sanaroi sing na malem gi thakta floodlight thanduna football amasung hockey sanabgi khudong chaba fanglagani amaramda Kumalampak Man Stadium gi akoibada leiriba Narak Mongsong amasung may mambagi matangda paumi sing hangba da wa hayengdagi haugduna chayol khudingi amot akai sing dopagi thabak hauragani hairi Foreign Finance Commission ki damase floodlight se compulsory to se na nahana tawram madam ne adu live thibadagi Foreign Finance Commission ta hudre an hujik si ekhoi ki target se ekhoi na moi company kanoni si ekhoi ki Philips Madam di sigumba pochi daida koi kano maming leitaba branded to itaba to boya daba awna branded sing to ka na madu gi tender ngur to na matam khur change jima yamna ubire paile yam khut loi lore adagi material sing yam thungare sai hoji ubire koi gi blab nung kari thungore pol khara lakada bogali adu hoji gi tha hum matam leiri adu moina de koi da march famun gloshin ge hebini ta seng na di as per agreement koi march ni adu boi koi na December swaida December gi sida hariba astroturf langjing gi dune adagi raw ground gi stadium ne cricket ki stadium dune hariba si December ba manung da koi sangana kan honari Manipur gi maming leiraba company ama oiriba lamjingba group ki makhada puthokpa Kangla packaged drinking water bottle niyam gi wangwada puthoklamba amadi Bishnupur gi Joypur Khunongda puthokpa Reliable Hydro Tech ki Marina Spring packaged drinking water bottle da
Mapangi potsak yauramba thengnabadagi Manipur Food Safety Authority na fagatkhre. Food Safety Authority ki maikaidagi miyam na dukandagi packaged drinking water bottle leiraga thakpada cheksin biyo hainasu pauselakli. Hiramasigi matangda Lamfelpata leiba Medical Directorate ta paumi singa unabada Medical Directorate ki designated officer Tekcham Brozendro Khabana thazaba yaba pau ama fangbadagi Health ki Director su oiriba Additional Food Safety Commissioner Dr. K. Razo ki lamjing makhada Bishnupur gi mari leinaba food officer singa loinana Marina Spring gi ising puthokfam da chatuna thizin ki hairi. Thizin badu da hairiba packaged drinking water sigi milliliter chamanga gi package ta mapangumba potsak yauba thengnar kibani fagatlabas ising bottle sing adu makhatana yang sinnabagi damak state ki laboratory da sample thakre haina phongdorki Brozendro na makhatana hai food safety ki kangbo duna lamjingba group na puthokpa kangla packaged drinking water gi liter kun gi jar khara da su puthokpa gi matam ngan khatna tharamba thengnar ki hairi masigi mathakta Thobal district ki designated officer na license piba lairik yangbam enterprises koba amagi makhada kangla gi ising asi Imphal East district ki mafam da puthoklam le haina phongdoki unaba adu da sarukya kiba Additional Food Safety ki commissioner oiriba Dr. Rajona niyom gi matung ina district amada piba license na district amada sejanaba yade makhoi gi mathakta kari karamba khongthang lokhat kadage haibadu mari leinaba sing officers sing na wild tawgani hairi Isingda suspend mapang oina marik oina tawbase masina takpadi magi treatment plan se properly treatment tawdri habase masina tak suspended particle yorubdi kai oirakpa yai that may contain microorganisms kaya ma yorumbi yai kudam oina hairabada E. coli streptococcus aureus asina singba masina kari laina thon yai makal gi sathi reba makal gi laina diarrhea dysentery vomiting asumba tamthiraba makal gi lena throkpa yabagi khudung chabase adumak lei Kangla drinking water gi matang sidana koina atopa jaga amagi license atopa jaga amata sisna bayade masi illegally Food Safety and Standard Authority Act 2011 gi batungina masi gi di koina thijanjarga masi gi chapsaba appropriate action kai doba ya toba ya ke do ko adum yeng jage madana praja sina su alert oi lebiu Semester exam naksilakpagi syllabus loinaba lairik kanna taklingai cherak asig da khanghodana oza mari atopa college ta transfer tawkhibagi mayokta Oriental College ki mahiroi singni Imphal Zirbam lambi pungama hena thinglure lambi thingbagi pawadu hek fangbaga Imphal West Police ki additional SPSG Sarman aluchingba police team ama laktuna mahiroi sing adugi irang adu control tawduna mahiroi tara khangatuna Education Minister ga unaduna wari shana hanki College asigi Student Union ki General Secretary Thongam Paharina hai Paumis singda phongdorakpada Manipur gi amata ngairaba Autonomous College ama oiriba Oriental College asi matam kaya gi mamangdagi subject kaya gi oza kaya watuna leiri oza watpagi awaba mayuk naringai cherak asida oza mari amu transfer tawkhiba si yaning da bafong doktuna lambi thingbi khongjang asi changsin khibani hairi hayeng fawgi manung da transfer order sing adu kaknaba khangan khiba leire karigumba hayeng fawgi manung da thabak to onthok taba tarabadi September kundagi college asi shutdown targani hairi Oriental College is the Watuna level of Zachi, Hajan, utilized the Rina, Hajan Tawire, Tarakazung, Siba, Kanip, Tarapazu Lite, Autonomous College, as you would get over. I took it to Mataka, who is semester exam, Naxalapagi, Autonomous College, Samadi, Atopa College, Commander system, Amakale, a quick CIA, Ulibini project work in home, Akana Matamazda, was a transbata was there, Oriental College in a Sway, Abangam, Kariguma, Haying in Misida, Marina, Dipamina, Karima, or Darasika Tragadi, that 20 the gay away. I hear Maconis and Madana College Satan, but Tankata College Satan Organe, Masida. Kaya government thong sa drabadi akhoi masidagi hen makhong yang jaksil lakani hana president sang thamjare Tara Suba World Bamboo Day gi thoram ngasi lamyan ba sanglenda pangthokre Bamboo Forum of India na sinduna pangthoki ba thoram da Lok Sabha gi MP RK Ranjan na ek is policy na lakpa iroina na wa na piri ba kana ba sing asi ningthi na season aduna lamdam asige senmitlon fagat han na ba hotna min asi hain appeal tawki loina na Manipur da fangliba wa makal sing asi dagi kanaba pothok sing matau karamna puthokadagi haiba kupna khanaba mathoktai haiki ngasigi thoramaduda wagi pothok sing puthoktuna amadi lamdamasida fangliba wa makal sing bu malemda saktak na bahonariba mioi singda achamba khodol piduna pukning thawatki loinana ngasidagi hawduna wagi pothok sing utpa numit mangani chupna chathagadaba exhibition pangthokpaga loinana painting competition amadi wagi maramda symposium kam lecture program so pangthokadawri Let us try to popularize the use of our
native bamboos adu sida nate tonga dom apply gi tholai ba kholai ma yam se ma si torga ngasi gi khoi gi leiriba khoi gi thabak subam nomham leitaba tolop chaba thabak nataba subam nomham leitaba khoi gi growing youth sing sida bamboo mission gi bamboo technology sida aikoina skill development se ma sida pb raga aikogi naharol sing se make in Manipur se ma si mai pakna ba ai mission gi kambu dai haizeningi act is policy lakus the Southeast Asia da leiriba bamboo the base to wa chinjak mayam se aikoina karmaina participate tor ka da koina excel to hugada se ngasi gi mission si da gi akoi lomina si Manipur ki cooperative society yamna sothaba development stage da laibagi chaurba maramasi society sigi maru oiba saruk sing oiriba PAX amasung apex body thabak tawde takpani haina cooperative society gi register Robert Khetri Mayum IS na phongdorakli Institute of Cooperative Management asindu nangasiragi hauduna numit humni chupna chathagadaba developing PAX into multi-purpose societies ki thoramda wafamasi phongdokibani Lamphel Patta laiba Institute of Cooperative Management ki conference hall da pangthokiba thoramadu Robert na makhatana hai cooperative society amagi laifam thokpa khudingmak matik chana leihanduna thabak to onthokpa gi tangai fadaba lei haiki program asigi yam mari leina taibasing hoina sidagi phanggadruba knowledge sing se kraibog yongna hoina practical hoina pangtok pagami maipa ngamani asoiba natraga asonba leiragana kraidagi hoi masi makeup pe yai se proper work plan ama business plan ama leibak thoi PAX khuding masigi proper planning masigi system ama naina themba ngamda chatpa ngamdragadi PAX adu mapangan kaloi matam amada mut kiusi malan bai tawak si tu si taseng na kuina ngamgadawudu honase Vigilance and Anti-Corruption Police na senza tumza tawi haibagi maralda fa kipa Moirang MLA gi Personal Secretary Hemam Boyai condition amata yaudana thadokadabani haiduna Moirang BJP mandal na kaukiba pung kungamari gi total shutdown na mafamadu gi miyam gi punsi da chauna akaiba pikre ngasi pung mari da gi haukiba total shutdown sina maram oirega lambi da gari chenbagi chang hantaki dukan sing thong lonki laloleti gi thabak sing lepki total shutdown asi Saugatpa Singh na lambi thingkiba du Bishnupur district ki SP Priya Darshani na luchingba kangbu ama laktuna tawhankide Moirang municipality na konba mafam sing da labor school sing thong hanglubasu mahiroi kanarakide total shutdown manungda thokaningda ba thokdok thoktanaba police na akan mamong da chaksil tharong sing lokhatki Mahiroi Singbu matam chana medical checkup tawdaba school singi mathakta laklib October thadagi hauraga akan drive chatharagani haina coordinating committee All Manipur Youth and Students Welfare Association MYSWA gi convener KH Rameshwar na private school singi pungning chingsilakli Mahiroi Singdagi namthak tawduna medical fees khaktamak lauraga medawdaba school sing association asina hakchina lawi hairi Wafamasi Association asina sinduna ahanba tangkaki oina school kuntrada chathagadaba health campaign gi manung channa sombung sairem kabui khulda leiba pi namzolung high school da pangthok kiba lemna lying bagi thoramda phongdokhibani campaign asiga mari leinana convener Rameshwar na hai Mahiroi Singda namthak tawduna school chalaibagi hainabi thadoktuna medical fees lawbagi wan hanthok leihennaba school khudingmak na matam chana health checkup pangthokpio haiki loinana association asina changsilagliba khongthang asida miyam amadi lenga ki maikaidagi pukning thagotpiduna niti niyom chumna chatpa school sing chalai hanbada mateng pangbiu hainasu mahak makhataki amuk phau khoi health checkup se tawbidaba yawa ana haiba sing se khoi coordinating committee gi maikai dagi sungya yaroi loina na ngasai gi mairoi sing da khoi gi education haiba post da ngasai gi health si am maru oibana maram orakanda school authority khuding mak na su ngasai gi health checkup se khoi gi boarding school sing na khoi gi tha khuding gi tawgadabani aduga day scholar khoi gi samnai kan boarding school leitaba singdana khoi gi tha ani natrangana ahungi manung da khoi amumukti tawbi ba haitare soi soina tawbigadabani loina na Angang nupi macha singbu kansi amadi makhoibu mahei ningthina tamhansi haiba wakalonda BJP lengak na haudokiba beti bachao beti parhao gi matangda nongming oiba miyam punna wakal taminabagi thorama mangasi thinungai mayai leikai community hall da pangtokre thinungai gram panchayat na sinduna pangtokiba thorama duga mari leinana electoral verification amadi MZNRGS ki secure gi matangda su khana nainaki
Naga Nala Mathakta Ladiba parking the Lanai Mioi Singna Lona Yadav Mongda Yolamba Pochai Police na Fagat Kre Masagi Lazariba Dukandagi Hendokna Pochai Yolambagi Damak City Police na Fagat Kibini Imphal West Traffic Police ki Additional SP Yumnam Joy Rasna Luchingba City Police Yauba Apunba Team Amana Drive Adu Chata Kibini Ngasigi Drive ta Fagat Laba Potlam Singh Adu Sis Tausinduna Thamkre Chenaba Dukan Mapu Singh Niom Kaina Pochai Yolambagi Damak Kota Kaukhatuna Logi Oiba Case Chatharagani Haina Imphal West Traffic Police ki Additional SP Yumnam Joy Rasna Fongdorokli Mahangna Makha Taraduna Hai Miyamna Chathok Chasin Taubada Khudong Chadaba Mayokna Duna Complaint Kaya Lakpadagi Drive Asi Chathabani Makhatana Niom Kaina Masagi Lejariba Dukandagi Pochai Hendokna Yoliba Singi Matakta Drive Asi Chathaki Gani Haidi Ngasigi Drive Adu Kasturi Thongdagi Hauraga Nagamapal Machin Fauba Chathaki Bani ꯑꯩꯈꯣꯏ ꯄꯥꯔꯀꯤꯡ ꯇꯧꯐꯝꯁꯤ ꯃꯐꯝ ꯆꯥꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯕ ꯀꯟꯖꯦꯁꯟ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯗ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯅꯦꯅ ꯑꯦꯂꯣꯇꯦꯠ ꯇꯧꯔꯤꯕ ꯃꯐꯝ ꯈꯔꯁꯤꯗꯁꯨ ꯗꯨꯀꯥꯟ ꯐꯝꯕꯁꯤꯡꯁꯤꯅ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯔꯒ ꯁꯤꯗ ꯐꯝꯖꯤꯟꯕꯗꯒꯤ ꯄꯥꯔꯀꯤꯡ ꯐꯖꯅ ꯇꯧꯗꯕꯗꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗ ꯍꯦꯟꯅ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯄꯣꯔꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯄꯨꯂꯤꯁ ꯃꯅꯤꯄꯨꯔꯒ ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯨꯂꯤꯁꯀ ꯁ꯭ꯄꯦꯁꯦꯜꯂꯤ ꯁꯤꯇꯤ ꯊꯅꯥꯒ ꯄꯨꯜꯂꯒ ꯁꯤꯗ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯔꯛꯏꯕ ꯗꯨꯀꯥꯟ ꯐꯝꯕꯗ ꯍꯦꯟꯖꯜꯂꯛꯏꯕꯁꯤꯡꯁꯤ ꯋꯥꯔꯅꯤꯡ ꯑꯣꯏ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯃꯣꯏꯒꯤ ꯍꯦꯟꯗꯣꯔꯛꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯂꯧꯈꯠꯂꯒ ꯁꯤꯖ ꯇꯧꯔꯒ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄꯒꯤ ꯀꯩꯅꯣ ꯑꯃꯅꯤ ꯗ꯭ꯔꯥꯏꯕ ꯑꯃ ꯆꯠꯊꯖꯕꯅꯤ Traffic Police na mafam kiyada traffic ki rule ngak na chataba singi mathakta drive chathakre gari gi che sudana gari thauba helmet uptana gari thauba amadi breath analyzer test tawduna yu thakchilaga gari thaurakpa singda fine thian ki Traffic Police ki ngasi ki drive aduda Traffic Police Manipur ki Additional SP Joy Rasna hai lamdam asida accident ki chang wangkhalakpanam cheksil thaurang asi lakholakpani Traffic Police ki volume hanthana infrastructure sing sengwatuna Traffic ki chatna kanglo ningthina chatna naba honarabasu miyoi kayana traffic ki niyom thugaiduna gari thaunari haiki Mitai Maitai Singbu ST Lista Chalhanaba Scheduled Tribe Demand Committee Manipur STD CM na Changsilapa Kongjang Kuding Makta Milal na Mapungfana Sawatkani Haina Fongdokre. Nga CMJ Venue de Leba Milal gi Mayay Loy Sang na Pangtopa Pawi Singa Unaba Amada Milal gi President Y Biren Hai STD CM na Taliba Demand Asi Yam na Maram Jaba Constitution da Yauraga Leba Wafam Oibana Demand Asi Pida na Laitok Labadi Laingang Adu Constitution gi Article Kongaung Nare Haibayay. Laingak na demand asigi mayokta laibagi mahutta India government na Manipur government dagi tharakpa pamliba mitai gi ethnography report amadi latest socio-economy survey report adu athubada thaduna tangdu leitaba lamdam ama oinaba honafam thoi haiki Mitai Maitai na Indian Constitution ki Article 342 Clause 1 ki manungda Scheduled Tribe ki list yaw na honeriba si yamna maram saba mane Constitution da masagi yawjariba article kharada yumpham oraga akhoi gi oiba yaifagadaba yenglaga aningba apamba phongdok sapasi asumba khongthang amani akhoi gi phurup asida hingbada tangai phadana changliba education and culture and safeguard social safeguard economic safeguard political safeguard amasung service safeguard singa se tangai phadana ngaktuna sambalama Dona Tambai Basa, Yellow Misigi, Yamna, Maruiba Mane. Dimala Sigidam Subsilla, Kongjang Sinda, Milal Gilejaba, Panagi, Miu Singa, Luinana, Scheduled Tribe Demand Committee na Taliba, Kongjang Asida, Pung Panasawakani. Kungamari Rak Suba State Level Jananeta Hizam Irawat Saita Ishai Changdam Naba All India Youth Federation Asinduna Lakliba September Kungani Toigi Ayupung Mapan Makai Taba Matam the Imphal gi Jan Manipur Dance Academy da Pangthok Lagani Haina Cherola Mana Kangalakli Loinan Medasida Kanagumba Lanai Lup Natrag Organization Amatana Ban General Strike na Chingba Amata Chathabidanaba Cherola Sina Makatari Myanmar dagi Manipur da India gi Sasinaba Aadhaar Card Paiduna Changlapa Myanmar Nupa Ama Nifug Homdoi Suba Sam Rifles na Pare Farba Macha Myanmar Macha Adu Sasinaba Aadhaar Card Sabiduna
Manipur tamna pusilakhiba van driver Abdul Rahman kauba nupa amasu fagat pangamkhrai faraba Myanmar macha adu Mon state tagi Jailin Naing atopoming Abdullani Impact News na fangba pawda nifugomdoi suba Sam Rifles ki Major Rajiv na luchingba kangbu amana ngarang numidang pung 8 makai taba matamda More Forest Gate ta check tawbada faba ngamkhibani farba miyoi sing aduna tonglakpa Maruti van registration number MN01Z5786 tagi India gi sel oina lupa lakh 8 su faghi hairi Mafamaduda Makoi Anibu Wahang Pauhang Taubada Sales Sing Adu Lilong Dagi Muhammad Nasir Ahmed Kauba Miyoi Amana More Wat number 5 Telaiba Muhammad Hanif Ahmed Amadi Muhammad Hafizuddin the Piramu Haina Purakpani Haiki Sanfam Sing Adu Kari Maramgi no Hangbada Paukum Manadabana anti-national activities that season anaba oirangani haiduna miyoi ani adu su fagatki fagatlaba miyoi sing adu makataba investigation gi damakta More police station da kusina kre hairi Matang size the break amlog jage break ki matung da narcotic and affairs of border na lupa koti kuntragani thoi rongi mamaloiga da WY tablet fagat ki bagi pau amadi Manipur sung malingi tongan tongan be ipau sing pudun lakchage Impact News meeting ta dun review break ki matung da mayam bam kana taram nokchari Narcotics and Affairs of Border NAF Manipur na yumno naba Myanmar dagi pusilakpa international market lupa koti kuntraga rongi sent from oigadaba world is your WY tablet lakni panabadi lupa crore taruk rongi sent from oigadaba heroin number 4 kilogram ahum fagat pangamkre drugs sing adu pusilakpada chenaba miyoi ama fagat paga loinana maki mathakta NDNPS ki makhada case ama register tawbaga loinana numit nipani judicial remand lauthakre farba miyoi adu Technopol district ki Technopol khul dagi Kaikholum Mate Chahi Kuntragamari Apokpa Jam Khozang ni Fagatlaba Drugs Sing Adu All Lambulen da Laiba NAF Manipur gi Office ta Paumi Singh Mamang da Putoki NAF ki SPW Basuna Fongdorakpada Ngarang Nungtil Mahaki Maityeng Makhada NAF ki Additional SPTS Brindamadi OCSS Chandra Kumar na Luchingba Kangbu Amana Kakching Lamkhai da Achat Awok Singh check tawbada Nungtil Pung Ahum Taram Daida MUSC More dagi Imphal Tamna Mahindra Bolero ama tongduna lakibani mahakpu khamduna wahang pahong tawbada lamkang khunau da leiba Shelly kauba mesak amagi storeroom da yamlaba mayai kaba chinjak sing thamle haiba khangmangam kibani kodakta taraganipan suba Sam Rifles ki Major Chandra Sekhar ki luching makhada Assam Rifles ki kangbu amadi NAF ki apunba kangbu na mafam adu da changsinduna thibu humbugi da drugs sing adu bora mapan da yaurambadagi fagat pangam ki bani hairi fagat laba potlam sing asi trial tawruba matung da mafam chaba ama yenglaga mai thadok lagani hairi nakalam rom da NAF Manipur na opium kilogram ahum puramba nupi ama palel thongdagi fabangam khre faraba nupi adu Chandel police station gi manung chanba sektai karong khuldagi di Teresa lamkang chai kungamapan mapureba laikhidraba ke George ni mahaki matakta NDNPS ki makhada case ama register tawkre hairi Bongyang village Tenopal district tagi akoi na ngarang mi ma phai hariba mingsina kai khulun mati tanop jamkhojang mati of Tenopal village mangon dagi ngara akoi na recover toiji 8 lakhs WY tablets recover towi amasung heroin 3 kg mana tongpa bolero amsmon de recover tawre sigi matang da akoi na case ama register ene bide tawre tarik 35 da akoi NAB gi team amana nupi ama Teresa lamkang hena Chandel district tagi ni mangon dagi kilo ahum makai kani fai ma phabam mafam jina palel bridge tagi sigi matang jo khoina case ama ene bida register tawre drug disposal gi matang je khoina pre trial disposal na haira khangni aduga sigi matang je am lengthy we process oiba court gi permission lobba khoi sampling na chingba inventory semna chingba tawgada aduna khoina athu matamda numit matam khari changhini matam khara pibiu mayamna athu matamda khoina public ta amasung press mayam koraga sigumba chauba thorama pangtho khoin drug mayam phari je loina khoina dispose tawjagani mai thadok jagani Paugi mi famadu saruk yakiba NAF ki additional SPTS Brindana Fongdor kibada NAF na changsiliba khongjang sing asi lamdamasigi miyam maruina naha singbu kanna ba khongjang ni masida miyam na mateng pangbiu loinana miyam na su NAF ta thazaba thamba changi haina fongdoki हेना डेंजरस ओइरिदी अखोइ दे हुजिक थारिबा लेवल ऑफ पॉपी कल्टीवेशन से हम साथीने अलार्मिंग ओइरेबा इन ऑल द मेजर 8 हिल डिस्ट्रिक्ट से पॉपी लोइ थादबम फमंबु लेत्रेबा थारिसिसु अपिकप एरिया नते मीट न उबगी वांगबदा चिंगमाई सी पाक्तकना थाग्रबनेबा फाइडिक लेटेस्ट ओइबा पाउडर लाइसी नंबोल सिदा
poppy se paktakna na hujik si chingmai thabagi kano se leire drug si makhalani ni mapane pusalakpa ama adugo homegrown sida khoina number 4 pambi thaba hairagadi number 4 pambi thara abane ba chinjak thagada mampham sida adu itaragadi akhoi gi youth mayam si drug sing si gi victim si largely chahi yankhai subam ta wi chingde youth ngaktane ba aduna in one go da put up akhoi si incapacity torpagi possibility se yam alarming oisala ieba government of India as well as the government of Manipur hujik si drug policy mayam chauna formulate tongna honari Maming tangairaba haibok chingsangi Chandanadi Paringda CFNPD Minister Karam Shamna Luchingduna Miyamna U Chara Singh Thakre U Thabagi Thormado Akoibagi Fibam Ngak Senduna Malengi Oina Honglakliba Inga Sadagi Kalasi Haiba Wakalonda Langtabale Sigi Manung Chana Laiba Naran Konjin Club Ahumna Punna Semba Naran Konjin Coordinating Club Na Sinduna Pangthokibani aduna singi praja singda aise minister moina leibang ngak padayawa minister in charge aina appeal amakak tawjani mana akoi singi lamdamda horiba ujau singche masi yaraga di yanthat piganu masina maram ojek haugi bada ising ichau karak thokpa handangna nong suksu sudaba se masigi maruoiba factor di singi horiba ujau mayam ama yanthalaga adi tongan ba hiram da sin agi basina maram oidana madugi effect na haibasi adi miyam puna mangna khangnarabu wafamni aduna tampak ta leriba sumaina singi praja singnasu manipur praja pumbagi apunbagi isha yauna khanbiraga ishagi chu khanbiraga akoi uje pak sanna thabagi thabak ama sathamina si haidana di appeal tawjari thank you All Manipur Bulk LPG Transporter Association na changsilakpa matam kaktana starring paidabi khongjang asi athubada warushin purakpa ngamdrabadi state asida cooking gas ki awatpa lerakpa yai hairi Indian Oil Corporation Limited IOCL na LPG bullet tanker driver singi matakta aranba tauriba asi athubada semdokpiu natrabadi court ki thongda thengnagani haina Transporters and Drivers Council TDC na cheksilwa thamlakli ngasi MJ Avenue da leiba TDC ki office ta paumi singa unaba mada council asigi president Ais Ranjit na high LPG Transporter Association na thasigi taretagi hauduna khongjang asi changsindon lakpani state asigi mapandagi LPG laubagi 7 metric ton gi truck chaniga kuntra sezinaba haibagi wafam IOCL gi tender da yaugzari adubu tender gi wangmada 12 MT gi truck sezinaduna subnata gi LPG bullet tanker chamagu humputra khak sezinaba sina maram oiraga tanker yankai gi driver amadi driver sing thabak fangdana lairibani awatpa lairiba tanker masing asi 7 MT tanker oina hapchin biyo IOCL na 12 MT gi tanker sezinabada TDC na waroba nungaitaba karishu laite haiki IOCL gi firebasi hongdana lairabadi TDC na logi mateng laudana thengnagani LPG Transporter Association asu makhoi gi khongjang adu state asida lairiba miyam gi khallaga handokpiyo haina Ranjit na appeal tarokli IOCL na sanaba yanana baina tawba mong ka tawkan gai hapjan thokra kanda hojiki remaining lemoriba gari yankhai yungse maji 7 MT gi oiba titi nga to 6 wheeler gi gari nga ta oina lemoreba moina hapse gi haibasu IOCL na hapse ba yai kachu kai de tawbodo 7 MT gi gari sing gi hana priority pigidamni oneba chief minister iri ba si loira bani mana sidi iri ba si bawda manga kalleba IOCL na sigi matang de Manipur government na su sab sana waro sinama porakna ba LPG transporter association ka famin narakanda athuba matamdon loisanaba ponabiu aduga TDC ki maikai dagi su hariba association da ekoina appeal tawjeri Manipur praja singda akai ba thok lakkadoba osagama oibanina masi taije handok pirakanda aingi oiba mawongda punna IOCL gi mathakta tawbaya badu punna changjimina si September gi haukiba taraga tarukta Senapati district ki Maram Bazar gi IB colony da nupam gi asiba hakchang amal leiram leimiyo si chai humputra gi mathaki leng oigani foot manga ge inchi ani wangi kuchu ngawi IVY Spirit L Land Thaba sweatshirt amal litli dark grey gi printed formal jacket amal litli amuba machu gi track pant asangba ama setli ye thangba laibakta Samru ama thongi hairi asiba hakchang asi postmortem gi damak Jenims ki mokta thamkre miyo si sakhangba singna phone number 878 7776917 natraga 70055907272 amukan haizage 878 7776917 natraga 70055907272 da pau piraknaba cherolamana khangalakli
Student Union of Kangleipak suk lingkhat khibagi nipan suba mapok numit ngasi Manipur University da laiba Manipur Institute of Management Studies MEMS ki conference hall da pangthokre. Thomas Gamari Lainana suki President Dhana Kumar Ningthauzana haikibada lamdamasigi mahiroi khunai amasung miyam gi yaifanab gi damak sukna safong lakhibane sukna kathokpaga loinana Manipur gi furup sing gi marakta singchep thaduna apunwagi saktam thugaina bahonarapa khudingmak chapchana thengnagani haiki loinana sukna sinduna pangthokkiba spelling competition gi makok matang taraba mahiroi singna mana mathum su yen thoki lamdam masigi damak leibak miyam gi damak Kangleipak gi damak khongkhom chetna lepaga loinana thokdang kaya loduna mangjin thaduna lagli matung tarakpadasu Kangleipak sida singnarakpa Kangleipak gi damakta Kangleipak bu manghan naba mulan naba honarakpa singnarakpa khudimak sukna khongkhom chetna lepaga loinana adungai ipa ipu singi aikoida cheliba I maramaduna akhoi ipa ipu singna adungai lamdam asibu ngakpi senbiramba adugumna sukna achauba sukki mahiroi singna amadi sukna chau thodang kaya lobu loinana ngasigi lamdam asida Kangleipak asida singnarakpa khudimak khongkhom chetna lepaga loinana thengnagani habo phamosi media thongdo thamjari. Manipur University Working Women's Association MUWWA lingkhat khibagi kunga taretlak subang pokumon thoram ngasi pangthokre thoram adu MUWWA na sinduna Manipur University ki Women Facility Center da pangthokibani thoram adu gi manung channa Women Facility Center gi akoibada u chara sing thaki. The women voters are more than the men. This is the only state in India. But either there is a 0 MLA or there is a 1. I don't know why. There is something hidden behind this. I see in the Manipur University, the girl students are more than the boys. But there is no office bearer in the MUSU, the Manipur University Student Union, from the boys. Maybe they get scared or they are timid. But something is there. Prime Minister Narendra Modi ki humpumapalak subang opok numit ka mari lainana India pumbuda hogdokliba sewa saptaha saruka moina ngasi Kangpopi district ki manung chana leiba 4000 da Prime Minister Narendra Modi na paikhalakpa thabak sing miyam da khanganbagi thoram ama pangthokre thoram adu BJP Saitu Mandal na sinduna 4000 community hall da pangthokhibani loinana thoram adu gi saruka moina Kanglatombi da leiba children home da su changduna angang sing da athum haus sing yen thoki. Jati si khatana tana Prithivida akoida yamna akanba seithiang ama piba hauriba adumba plastic single use plastic ase masi thingna ba honaba amasung mioi bagi punsida akoigi yamna maruoiba khwaidagi henna maruoiba sing manungda ama oiriba akoigi water conservation ni matangda masi miyam punna khangminna nabagi program sing ase adumba hafta amagi manung sida pangthokadabe program sing ase Bharatiya Janata Party na semaga masi nahan tarik 13 dagi akoi pangthoktana lai. Nakalamromda sewa saptagi manung chana blood donation cum free health camp ama salungfam Chingtam High School da pangthokre thoramadda Education Minister TS Radisham yauna mioi kungamanga na lem na EP kibaga loinana mioi chamaga yankai manga rom na lem na layenki. Taragani Rak Suba Youth Leadership Training cum Social Service Scheme mga CI School Assembly Constituency ki MLATS Setebratana Hongdokre League of Kelo Patriot Wangkaining Tempukri Mapal na Sinduna Tauram Adu Pangtokibani Tauram Adu the MLATS Setebratana Hai Aikogi Puari Singbu Haurok Liba Mirol Sing da Ningtina Kangan Bahaiba Si Aikogi Yamna Tangai Fadaba Taudang Amani Haiki. Lekai Malay, Lekai to the platform labor, club to the Lekai, the people, the level that are according to the Kanaba, and Balan Kanaba, Amon the Kaishan, Uza, Kana, Togo, Lekai, so part of the Lekai was at behind the sea, Lekai, the Levaxi, the Nasi, Dr. Tanai, whatever the
September Thabumama Chupna Chathagadoriba Rashtriya Poshan Ma National Nutrition Month Kamari Lainana Awareness Program Mangasi Sangayunfangi Community Hall the Pangthokre. Awareness Program Adu District Administration Thawbalna District Health Society Thawbalamadi ICDS Cell District Program Official Punna Kusamnaduna Chatakibani. District Health Society Technopal Sinduna Ayusman Varat Pakwara gi Sarukama Oina Walk-a-thon ama Chatkibaga Loinana Makal Kayagi Laina Layong Singh Thingnabagi Matang the awareness program ama Pangthokre. District Asigasa Anganwadi Worker Helper District Health Society Amasung ICDS ke official amadi staff singna Sarukyaduna Chatkiba Walk-a-thon adu Health and Wellness Center Aimol Tampakta ki Hauraga Palel Fauba Chatkibaga Loinana Palel Bazar da Lairamba Miyam da IEC materials sing yantoki. Vibrance and Health Haidiba Hiram da Miyam da Vab Tahanbagi Taurama Classic Grand gi Imperial Hall da Pangtokre. Commerce Dynamic Fitness Program gi Manung Channa Chatakiba Tauram Adu Loisilakpada Vibrance and Health ki Matang da Practical Demo Amadi Exercise Sing Su Utki. Bel da Thadoklaba Mioi Amabu Jail da Makatana Namsinduna Thamba Haiba Si Mioiba Kunaigi Mathakta Chathaba Achoba Crime Amani Haina Human Rights Defender Manipur na Thadorpa Cherolamana Hairi. Loinana Lubasina Hiramasigi Matanga Supreme Court of India gi Chief Justice ta Later ama Thakibaga Loinana High Court of Manipur gi Chief Justice ta su later adugi copy ama Thakre Haina Cherolasina Makatari. Tribal Affairs and Hills ki Minister N. Kaisina Senapati District ki Makhel Khulda Tribal Freedom Fighter ki Museum ama Sanaba Urep Uyung Tamduna Sanaba Hotnariba Adu Mafam Hongdok Pinaba Hotnabada Mating Pangbiu Haina Governor Dr. Najma Heptula da Ziliangrong Civil Organization ki Mihut Tarana Taksin Kre. Ziliangrong Civil Organization ki Mihut Tarana Saba Mihut Kangbu Amana Raj Bhavan da Governor ga Unaduna Museum Sanab ki Khilliba Mafam Adu Highway dagi kilometer Nipan Lom Changsinba Mi Tada Mafam Ama Oibana Chatok Sasinda Kudong Charoi Haina Taksin ki Governor na Sumakoi Wafam Adu Tar Matung Pali Lengak ta Pukatkani Haina Thazaba Piraki Hairi. Rajasri Vaiga Chandra Cultural Foundation Manipur na Sindana Numit Mangani Chupna September Kunga Tareta gi October Ama Fauba Chaniga Kunga Mathoi Rak Suba Rajasri Vaiga Chandra gi Laikhidrabagi Ningsing Thauram Gujarat ki Dwarka da Pangthok Naba Sem Saba Loire Hairi. Thauramaski Damak Manipur daki Jain Manipur Dance Academy Cultural Troupe Yauna Tungan ba Cultural Troupe Taragi Artist Chamagi Yankaina Cultural Program Kaya Dwarka gi Mafam Om da Ulukadauri. Segaro Thauda Babok Lekai da Labor Office da Paumis Singa Unaba Amada Foundation Asigi Publicity Secretary Tekhalambam Shyam Kanhai Nahai Thoramasida State ki Tungan ba Cultural Troupe ki Artist Yauna Miyoi Chahumga Yankain Thasi Kungani Thoida Imphal Thadokani Thoram Palan Thoramasigi Sarugam Oina September Kungani Panda Maiding Ulaisemba Sana Jawuna Luchingduna Veravel da Laiba Somnath Triveni Sangamda Lamdamasigi Laikidraba Ningthausingi Mafamda Tarpan Katkani Ras Leela Wariliba Thangta Yauna Lamdamasigi Oiba Tungan ba Cultural Program Kaya Swami Narayanan Mandir Amadi Dwarika Nath Mandir da Utkani Hairi. Cultural Troupe Yauba Aduga Tamadaba Bhakta Singh Habatan Jatrik Habatare Mayam Manipurdagi Imaibil Ahalaman Maikai Kayadagi Punna Artist Yauraga Mioi Johum Yankaisi Akoi Lagliba September Kitang Konithoigi Ayupung Tare Makai Taba Matandai Kunumamang Dagi Lamthana Batavang Tauzeri Swami Narayan Mandi Dwarikanath Mandi Haribam Singh Sidai Koi Function Yauna Aduga Cultural item Mayamama Manipurgi Raslila Wariliba Thangta Dagi Jagoi Sankritan Nupa Pala Asina Mayamama Ikoi Utana Haibatavamsi Mangani Sumna Pangtanaba Siam Sajari Numit Kungamangani Chupna Chathagadaba Umlak Suba Langbal Kaithel Kumhai Ning Maiding Ulay Shemba Sana Jawunangasi Hodokre. Kumay DS Enterprises Kashamthong na Sinduna Mathang Thagi October Taragomdoi Fauba Hapta Kakzibungda Chathagadabani Makal Mathel Polam Kaya na Laitiengba Stol Chani Romna
Saruk yagadar kumai asi hogdokpagi thoramda lamdam asigi tongan tongan ba civil society singi luching ba kyana saruk yaki. Jose ngasinомagi sanabagi pau. Manga suba Waikong Gamini Leima Memorial Chahi Yankaya Vadi Chahi Humfu Mathaki Oiba League Kam Knockout Kang Tournament ki final match Sanana Basem Saba Loikre Jotin Waikong ki Sentang Makada Laizing Ningtau Apunba Kangkut Tangmai Bana Sinduna Mamang Tagi Taragaturuk Tagi Thai Banda Leiba Laizing Ningtau gi Sanglen da Pangtokpa Hokiba Kang Tournament Esagi Ngasi Sanaki ba Ani Shuba semi final gi match ta Singzamai Kangkut B na Thangmai Kenda Kangkut Team A bu Panjil Manga da Maiti ba Piram Laga Chathari ba Kang Tournament Esagi final Chang Bangauki Jotin Waikom na Mahaki Apokpi gi Mingda Katlibat Kang tournament asida Manipur gi tongan tongan ba Kendra Singda ki lakpa Kang ko tarang humdoi na league match Singda akan balamba taunaki Chatharak liba Kang tournament asige final match ta tha sige kungani thoida Singzamai Kangkut team B amadi oinam Kangkut ani na lamba taunargani Manipur Amateur Kho Association ki state referee ki theory exam lakleba September kungamatoi gi nungtil pung ama taba matamda Khangabok Higher Secondary School da pangthok lagani aduga practical exam na September kulgahumdoi gi nungtil pung ama taba matamda atokpa makha haikru makhong ground atokpam da pangthok lagani haina Manipur Amateur Kho Association ki chairman mana khangalakli Kungamanga Suba Senior Women's National Football da Manipur gi nupi team quarter final changmangam kre All India Football Association Federation gi meaning Makhad Arunachal Pradesh Football Association asinduna pangthok liba tournament asigi ngasi sanakiba match ta Manipur na Rajasthan ba Panjal Tara Sinoda yamna lakchana maiti ba piki thasigi kunda sanagadaba ahan ba quarter final da Manipur amadi Jharkhand ani na lamba taunaragani Kuntraga Taruk Suba District Level Inter Club Amadi State Open Ranking Table Tennis Championship ngasidagi pangthokpa hokre Championship asing ngasi sanakiba Sub Junior Boys ki Kanglupta Bishnupur gi MKG nganbana Imphal East ki W Ngamthoi Babu set ahum amada Imphal West ki N Coleman na Imphal East ki Siddharthiambu set ahum anida Thobal gi S Janeshwar na Imphal East ki N Herojitpu set ahum anida Thobal gi KSA Sanathoi na Imphal East ki Siddharth Naurembu set ahum anida Infalis ki KSS Lekhendro na Kakchingi Vivek Laishrambu set ahum sinoda maitiba pibangam kibagaloina na Infalis ki Nelson Maibamna Infal West ki Gratian Loitong Bambu set ahum sinoda maitiba pibangam ki ngasidagi Manipur Table Tennis Association ki Makada District Table Tennis Association Infal West na sinduna Thaibanda leiba Thau Sports Complex ki Indoor Stadium da chatharak liba championship asida Thawbaldagi Sanori Kuntra Infal East dagi Sanori Kungataro Infal West dagi Sanori Kungamari Kakching dagi Sanori Tragamathoi MPSC dagi Sanori Mari amadi AG dagi Sanaroi ani yauna punna Sanaroi chamana sarukyari hayeng championship asigi makha taba matching sanargani State level boxing championship ngasi su Kumalampak Sports Complex ki boxing arena da makha taba boxing sanari championship asida Manipur gi tongan ba mafam sing dagi lakpa unit taraga mari dagi nupi Sanaroi chamaga sumna mari amadi nupa Sanaroi chamaga marfutaraga humdoina sarukyari Hauzik Fawda Lamdamasigi boxing Sanaroi NG Dinku MC Mary Kom amasung L Devendra na Olympic ki thakta sarukyaba ngamba Sanaroi sing oidi adubu Kumalampak boxing arena si sokgi sokchiliba fibam asi semjinbagi mathausu tari Arabida bulletin asigi headlines amona mayam da thamjage Paumi Singhi Pension Scheme ki Senfam Directorate of Information and Public Relations Lalana Seasonability DIPR Bu Huran Bat Tahan Ganu Haina IPR Minister T.S. Bishorjit na Phongdokre. Imphal International Airport Complex Manungda Nauna Sagatliba EM Building Ningkhaibada Sinmi Nipan Soktuna Laikat Nakre Pauloba Changluba Paumi Singh Pauloba Yaroi Haiduna Athingba Pirakre. Semester exam mayada khangongdana oza mari transfer tawkibagi mayokta Oreltel College ki mairoi sing ne Imphal Zirbam lambi thengduna kongjang changsingkre
Tarasuba World Bamboo Day gi thauram pangthokre wana piriba kanabasing ningthina sejanaduna lamdamasagi sanmitlon fagatnaba hotnaminasi haina MP RK Ranjan na appeal tarokli. Amasong Myanmar dagi pusilakwa malemgi kaichel lupa ko 3 thoi rom gi mamal oigadaba WY tablet sing narcotics and affairs of border na fagat pangangre.